ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯈꯛꯅ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯗ ꯃꯌꯥꯝꯅ ꯑꯐꯕ ꯀꯥꯟꯅꯕ ꯑꯗꯨꯈꯛꯇꯃꯛ ꯂꯧꯁꯤꯟꯕꯤꯌꯨ, ꯐꯠꯇꯕꯁꯤꯡꯗꯨꯗꯤ ꯂꯪꯊꯣꯛꯇꯨꯅ ꯊꯝꯕꯤꯌꯨ ꯍꯥꯏꯖꯔꯤ. ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ. ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯟꯖꯂꯤ ꯀꯧꯏ. ꯑꯩꯒꯤ ꯌꯨꯝ ꯂꯝꯗꯝꯅ ꯁꯦꯔꯧꯗꯩꯅꯤ. ꯍꯧꯖꯤꯛꯅ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯗꯨꯅ ꯑꯩ ꯂꯥꯡꯃꯩꯗꯣꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯗꯤ ꯕꯕꯥꯒ ꯂꯩꯕꯅꯤ. ꯋꯥꯔꯤꯁꯦ ꯃꯩꯇꯩ ꯀꯨꯀꯤ ꯏꯔꯥꯡ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩ ꯁꯨꯒꯨꯅꯨꯗꯒꯤ ꯅꯨꯄꯥ ꯑꯃꯈꯛ ꯈꯪꯅꯔꯝꯃꯤ. ꯃꯃꯤꯡꯗꯣ ꯄꯟꯖꯔꯣꯏꯒꯦ. ꯑꯩꯅꯕꯨꯗꯤ ꯗꯗꯥ ꯍꯥꯏꯅ ꯀꯧꯏ. ꯃꯍꯥꯛꯁꯦ ꯇꯥꯇꯥ ꯗ꯭ꯔꯥꯏꯚꯔꯅꯤ. ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯣꯏꯔꯤꯕ ꯁꯦꯔꯧꯗ ꯃꯍꯥꯛ ꯅꯨꯡ ꯂꯧꯕ ꯇꯣꯏꯅ ꯂꯥꯛꯑꯝꯃꯤ. ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯇꯨꯅ ꯏꯕꯥꯅꯤꯁꯦ ꯈꯪꯅꯈꯤꯕꯅꯤ. ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 2 ꯍꯜꯂꯤ. ꯑꯩꯒꯤ ꯆꯍꯤꯁꯦ 16 ꯁꯨꯔꯦ ꯃꯌꯥꯝ. ꯅꯨꯃꯤꯠꯁꯦ ꯑꯩꯒꯤ ꯕꯥꯔꯊꯗꯦ ꯅꯨꯃꯤꯠꯅꯤ. ꯑꯩꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯡ ꯏꯟꯚꯥꯏꯠ ꯇꯧꯔꯝꯃꯤ. ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯑꯩꯅ ꯀꯧꯏ. ꯃꯍꯥꯛ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯥꯛꯏ. ꯑꯩꯒꯤ ꯕꯥꯔꯊꯗꯦꯒꯤ ꯀꯦꯛ ꯐꯥꯎ ꯃꯥꯅ ꯂꯩꯔꯛꯈꯤ. ꯃꯥꯗꯤ ꯌꯨꯝꯗ ꯆꯪꯉꯛꯇꯦ. ꯏꯀꯥꯏ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯋꯤꯁ ꯄꯤꯔꯝꯗꯨꯅ ꯃꯥꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ. ꯑꯩꯈꯣꯏꯁꯦ ꯏꯃꯨꯡ ꯃꯅꯨꯡ, ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯗꯤ ꯂꯩꯀꯥꯏꯁꯤꯡꯒ ꯇꯧꯔꯒ ꯄꯨꯟꯅ ꯀꯦꯛꯇꯣ ꯀꯛꯈꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯏꯕꯥꯅꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯃꯥꯅ ꯍꯥꯏꯌꯦ, ꯍꯌꯦꯡ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯆꯠꯂꯨꯁꯦ, ꯅꯪ ꯌꯥꯒꯗ꯭ꯔꯣ? ꯑꯩꯅ ꯀꯩꯗꯧꯕꯅꯣ? ꯃꯥꯅ ꯑꯃꯨꯛ ꯆꯥꯛ ꯆꯔꯥ ꯑꯝꯇ ꯆꯥꯃꯤꯟꯅꯁꯦ. ꯑꯩꯅ ꯑꯁ ꯇꯜꯂꯦꯍꯦ, ꯑꯩꯅ ꯃꯤ ꯏꯕꯥꯅꯤ ꯂꯥꯛꯀꯦ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ. ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ. ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯊꯝꯃꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ. ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯃꯥ ꯈꯔ ꯉꯟꯇꯥ ꯂꯥꯛꯑꯝꯃꯦ. ꯑꯩꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯥꯕꯨ ꯉꯥꯏꯔꯦ. ꯑꯗꯨꯒ ꯏꯕꯥꯅꯤ ꯄꯨꯟꯅ ꯃꯃꯥꯟꯅꯕ ꯍꯣꯏꯗ ꯆꯠꯃꯤꯟꯅꯈꯤ. ꯃꯃꯥꯟꯅꯕ ꯍꯣꯏꯒꯤ ꯃꯌꯨꯝꯁꯨ ꯌꯧꯔꯦ. ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯩ. ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯈꯤ. ꯑꯗꯨꯕꯨ ꯋꯥꯗꯣ ꯑꯩꯅ ꯌꯥꯈꯤꯗꯦ. ꯃꯁꯤꯗꯒꯤ ꯃꯥꯅ ꯑꯩꯁꯦ ꯁꯥꯎꯈ꯭ꯔꯦ. ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯇꯧꯈꯤ. ꯑꯩꯗꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯈꯜꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ. ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯈꯤ. ꯑꯩꯅ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯕꯥꯅꯤ ꯆꯦꯜꯂꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯗꯤ ꯃꯗꯨ ꯌꯥꯔꯛꯈꯤꯗ꯭ꯔꯦ. ꯍꯥꯟꯅꯗꯤ ꯑꯩꯉꯣꯟꯗ ꯆꯦꯜꯂꯁꯤ ꯐꯥꯎ ꯃꯥꯅ ꯍꯥꯏꯈꯤꯕ ꯂꯩ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗꯒꯤ ꯃꯥ ꯂꯥꯏꯊꯣꯛꯅꯕꯒꯤ ꯍꯣꯠꯅꯈꯤ. ꯑꯍꯣꯡꯕ ꯑꯃ ꯑꯩꯅꯁꯨ ꯎꯕ ꯐꯪꯈꯤ. ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯦ ꯑꯩꯅ ꯎꯅꯁꯦ ꯍꯥꯏꯗꯨꯅ ꯀꯧꯏ. ꯅꯨꯃꯤꯠꯁꯤꯗ ꯏꯕꯥꯅꯤꯁꯦ ꯆꯦꯟꯈꯤ. ꯃꯥꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯉꯤ. ꯑꯗꯨꯅ ꯏꯕꯥꯅꯤ ꯌꯥꯅꯗꯨꯅ ꯆꯦꯜꯂꯛꯈꯤꯕꯅꯤ. ꯑꯩꯕꯨ ꯃꯥꯅ ꯃꯣꯏ ꯃꯃꯥꯟꯅꯕ ꯍꯣꯏꯒꯤ ꯌꯨꯝ ꯑꯃꯗ ꯊꯩꯔꯝꯃꯦ. ꯑꯗꯨꯒꯗꯤ ꯃꯃꯥꯟꯅꯕꯒ ꯃꯥꯒꯁꯦ ꯑꯩ ꯈꯪꯍꯟꯗꯕꯤꯗ ꯂꯣꯟꯅ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯩ. ꯃꯇꯧ ꯑꯁꯤꯗ ꯑꯩ ꯍꯥꯏꯐꯦꯠꯇꯤ ꯆꯤꯡꯅꯩ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ. ꯆꯦꯟꯕ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯟꯕꯅꯤ. ꯏꯕꯥꯅꯤꯁꯦ ꯃꯃꯥꯟꯅꯕꯗꯨꯒ ꯃꯣꯏ ꯃꯃꯥ ꯃꯄꯥ ꯇꯧꯔꯒ ꯃꯣꯏ ꯃꯌꯨꯝꯗ ꯊꯤꯜꯂꯛꯑꯝꯃꯦ. ꯄꯥꯎꯗꯤ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯖꯥꯠꯅꯤ. ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯣꯡꯒꯥ ꯍꯦꯛ ꯆꯪꯕꯗꯒꯤ ꯍꯧꯔꯦ. ꯃꯉꯣꯟꯗ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔꯒ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯂꯩꯔꯝꯃꯦ. ꯅꯨꯄꯤ ꯑꯃꯁꯨ ꯀꯞꯄꯒ ꯂꯩꯕ ꯑꯩꯅ ꯎꯈꯤ. ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯈꯜꯂꯦ, ꯀꯩꯒꯤ ꯀꯞꯄꯤꯖꯥꯠꯅꯣ? ꯑꯩꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯩ ꯆꯤꯡꯅꯕ ꯁꯨꯝ ꯍꯦꯜꯂꯛꯄꯗꯒꯤ ꯑꯩꯅ ꯗꯗꯥꯗ ꯍꯪꯈꯤ. ꯗꯗꯥ, ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯥ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯣ ꯄꯤꯔꯛꯈꯤꯗ꯭ꯔꯦ. ꯇꯨꯃꯤꯟꯅ ꯂꯩꯈꯤ. ꯑꯩꯅ ꯃꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯉꯦ. ꯀꯣꯟꯅ ꯊꯪꯗ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ. ꯏꯕꯦꯝꯃ, ꯅꯪ ꯍꯥꯟꯅ ꯀꯩꯝꯇ ꯈꯪꯗꯕ꯭ꯔꯥ? ꯃꯍꯥꯛꯁꯦ ꯏꯆꯥꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤꯅꯤ. ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯀꯔꯤꯅꯣ? ꯑꯩꯅ ꯀꯔꯤ ꯍꯥꯏꯕ?
ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯆꯤꯡꯅꯕꯁꯨ ꯆꯨꯝꯂꯝꯃꯦ꯫ ꯃꯍꯥꯛ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥ ꯑꯣꯏꯔꯝꯂꯦ꯫ ꯑꯩ ꯉꯥꯏꯍꯥꯛꯇꯪꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯏꯁꯥꯁꯦ ꯍꯥꯏꯐꯝ ꯊꯣꯛꯐꯝ ꯈꯪꯗꯅ ꯀꯣꯛꯇꯒꯤ ꯈꯣꯡꯄꯥꯎ ꯇꯨ ꯆꯨꯡꯈꯤꯕꯁꯨ ꯈꯪꯍꯧꯗꯦ꯫ ꯑꯩ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ꯫ ꯑꯩꯅ ꯁꯥꯎꯅ ꯃꯉꯣꯟꯗ ꯍꯥꯏ, ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕꯤꯔꯤ ꯀꯩꯒꯤꯅꯣ? ꯍꯥꯟꯅ ꯐꯖꯅ ꯍꯥꯏꯕꯤꯕ ꯌꯥꯗ꯭ꯔꯥ? ꯑꯩ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯗꯗꯥꯒꯤ ꯃꯃꯥꯏꯗ ꯑꯩꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯃꯌꯥꯝꯁꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯝꯃꯦ꯫ ꯑꯍꯟ ꯑꯕꯣꯛꯀꯨꯝꯕꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ, ꯁꯥꯎꯅꯤꯡꯉꯝꯅꯤ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯜꯂꯒ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯧ꯫ ꯏꯁꯨꯒꯨꯝꯕꯤ, ꯅꯪꯅ ꯁꯥꯎꯔꯕꯗꯤ ꯏꯃꯨꯡꯁꯤꯁꯨ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯅꯤ꯫ ꯅꯪꯅ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯕꯣꯛꯁꯤꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯃꯥ ꯃꯄꯥꯗꯨꯅꯁꯨ ꯑꯩꯕꯨ ꯊꯦꯝꯕꯃꯈꯩ ꯊꯦꯝꯃꯦ꯫ ꯑꯗꯨꯕꯨ ꯑꯩ ꯀꯩꯝꯇ ꯈꯨꯝꯗ꯭ꯔꯦ꯫ ꯄꯦꯟꯗꯕꯒꯤ ꯃꯌꯥꯏꯅ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ꯫ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯗꯨꯅ ꯗꯗꯥꯒꯤ ꯅꯨꯄꯤꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯑꯩ ꯂꯩꯅ ꯅꯨꯄꯤ ꯆꯦꯟꯕ ꯉꯝꯂꯕ ꯑꯩ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ, ꯑꯩ ꯏꯆꯥ ꯑꯅꯤꯁꯦ ꯄꯨꯗꯨꯅ ꯍꯧꯖꯤꯛꯃꯛ ꯏꯄꯥꯝꯗ ꯆꯠꯈꯤꯅꯤ ꯍꯥꯏꯔꯛꯑꯝꯃꯦ꯫ ꯃꯣꯏ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯏꯆꯦꯗꯨꯕꯨ ꯈꯥꯝꯃꯦ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡꯅꯁꯨ ꯄꯨꯟꯅ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯃꯦ꯫ ꯑꯩꯅ, ꯏꯆꯦ, ꯑꯩ ꯗꯗꯥꯁꯦ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯗꯕꯅꯦ꯫ ꯃꯥꯅ ꯑꯩꯕꯨ ꯄꯥꯈꯪ ꯁꯥꯗꯨꯅ ꯀꯣꯏꯈꯤꯕꯅꯦ꯫ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯅ ꯊꯥꯖꯔꯨꯕꯅꯦ꯫ ꯑꯗꯨꯒꯗꯤ ꯃꯥꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯅ ꯑꯩꯕꯨ, ꯏꯆꯦ, ꯑꯩ ꯃꯥꯕꯨꯗꯤ ꯂꯦꯝꯅ ꯇꯣꯛꯂꯣꯏ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯦꯒ ꯗꯗꯥꯒ ꯀꯥꯏꯅꯍꯟꯕꯁꯨ ꯑꯩ ꯄꯥꯝꯗꯦ꯫ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯄꯤꯛꯂꯤ꯫ ꯑꯩ ꯇꯁꯦꯡꯅ ꯈꯪꯈꯤꯗꯕꯅꯤ ꯏꯆꯦ꯫ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯦ꯫ ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯔꯒ ꯏꯆꯦꯗꯨꯁꯨ ꯀꯞꯂꯒ ꯍꯥꯏꯔꯛꯈꯤ, ꯅꯪꯗꯤ ꯂꯥꯟꯗꯦ, ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯂꯥꯟꯕꯅꯦ꯫ ꯃꯍꯥꯛꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯅꯪꯕꯨ ꯀꯣꯏꯕꯅꯦ꯫ ꯑꯩ ꯁꯤꯒꯨꯝꯕ ꯃꯊꯣꯡ ꯆꯥꯗꯕ ꯃꯥꯒ ꯂꯩꯃꯤꯟꯅꯗꯧ ꯁꯔꯨꯛ ꯑꯩ ꯌꯨꯝꯗ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯏꯆꯦꯗꯣ ꯐꯠ ꯂꯥꯎꯅ ꯆꯠꯈꯤ꯫ ꯑꯩ ꯀꯩꯝꯇ ꯈꯨꯝꯍꯧꯗ꯭ꯔꯦ꯫ ꯗꯗꯥꯅꯁꯨ ꯈꯥꯝꯃꯦ꯫ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯃꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯂꯥꯜꯂꯦ ꯈꯪꯕꯅꯤꯅ ꯀꯞꯇꯨꯅ ꯃꯆꯥꯅꯨꯄꯥꯁꯤꯗ ꯈꯨꯄꯥꯛꯅ ꯄꯟꯊꯗꯅ ꯊꯥꯈꯤ꯫ ꯃꯌꯥꯝꯁꯤꯅ ꯄꯨꯝꯅꯃꯛꯁꯦ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯦ꯫ ꯑꯩꯕꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯦꯝꯃꯦ꯫ ꯑꯩꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯅꯨꯄꯥꯗꯗꯤ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯖꯩ꯫ ꯑꯩ ꯇꯁꯦꯡꯅ ꯗꯗꯥꯕꯨꯗꯤ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯃꯥꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯄꯥꯈꯪ ꯁꯥꯗꯨꯅ ꯑꯩꯕꯨ ꯀꯣꯏꯈꯤꯕꯅꯦ꯫ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯗꯒꯤ ꯃꯌꯥꯝꯅꯁꯨ ꯗꯗꯥꯗ ꯉꯥꯡꯉꯦ, ꯃꯁꯤꯗ ꯊꯣꯛꯅꯕ ꯅꯪꯅ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯅꯨꯄꯤꯁꯤꯅ ꯍꯥꯏꯁꯦ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ? ꯅꯆꯤꯟꯗꯣ ꯈꯨꯝꯃꯣ ꯍꯥꯏꯅ ꯗꯗꯥꯗ ꯃꯌꯥꯝꯅ ꯆꯩꯈꯤ꯫ ꯗꯗꯥꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯣꯠꯁꯤꯜꯂꯒ ꯍꯥꯏ, ꯑꯩ ꯇꯁꯦꯡꯅ ꯂꯥꯜꯂꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯑꯩꯅ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯅꯪꯕꯨ ꯀꯣꯏꯈꯤꯕꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪ ꯅꯨꯡꯁꯤꯌꯦ꯫ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯉꯝꯒꯅꯤ꯫ ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯩꯔꯁꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯤ ꯉꯝꯂꯣꯏ ꯑꯁꯤꯇꯅꯤ꯫ ꯀꯔꯝꯅꯁꯨ ꯉꯝꯒꯅꯤ? ꯑꯩꯒꯤ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯕ ꯌꯥꯕ꯭ꯔꯥ? ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯒꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩꯅ ꯍꯦꯟꯅ ꯋꯥꯏ꯫ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏ, ꯆꯦꯟꯕ ꯍꯥꯏꯕꯗꯨꯃ ꯊꯣꯛꯑꯕꯅꯤꯅ ꯑꯍꯜ ꯂꯃꯟ ꯄꯥꯎ ꯍꯟꯕ ꯆꯠꯄ ꯃꯇꯝꯗ ꯑꯩꯕꯨꯁꯨ ꯄꯨꯟꯅ ꯊꯤꯟꯕꯤꯌꯣ꯫ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯈꯜꯂꯝꯃꯦ꯫ ꯑꯗꯨꯕꯨ ꯑꯩ ꯗꯗꯥꯒꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯣꯏꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯣꯏꯅ ꯀꯞꯄꯗꯨ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯕꯨ ꯃꯣꯏꯅ ꯊꯤꯜꯂꯦ꯫ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯑꯍꯟ ꯃꯁꯦꯟꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯅꯨꯄꯥꯗꯣ ꯃꯇꯨ ꯃꯆꯥ ꯂꯩꯔꯦ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯉꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯋꯥ ꯑꯝꯇꯪ ꯇꯥꯒꯦ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯑꯍꯜ ꯂꯃꯟꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯦ, ꯑꯩꯅ ꯃꯥꯕꯨ ꯖꯦꯜꯗ ꯊꯝꯕꯁꯨ ꯌꯥꯏ, ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ, ꯑꯗꯨꯕꯨ ꯑꯩ ꯆꯦꯜꯂꯨꯔꯕꯤꯅꯦ꯫ ꯑꯩ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯄꯨꯝꯅꯃꯛ ꯈꯜꯂꯦ꯫ ꯑꯩꯒꯤ ꯏꯖꯠꯀ ꯌꯦꯡꯂꯒ ꯑꯩ ꯃꯉꯣꯟꯗ ꯂꯩꯔꯒꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯈ꯭ꯔ ꯃꯥꯜꯂꯦꯅ ꯍꯥꯏꯔꯝꯃꯦ꯫ ꯃꯁꯤꯗꯒꯤ ꯑꯍꯟ ꯃꯁꯦꯟ ꯍꯥꯏꯅꯗꯨꯅ ꯂꯨꯍꯣꯡꯕ ꯇꯥꯔꯝꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯂꯨꯍꯣꯡꯂꯦ꯫ ꯏꯆꯦꯗꯨꯁꯨ ꯄꯨꯟꯅ ꯀꯧꯁꯤꯜꯂꯝꯃꯦ꯫
aduga punna nusina haramna leminay. Asumna sahi khara sa hokre. Hausikte aisho ichanupi ama phange. Adubu isogi nongdamsi angakpane. Numise isanupigi birthday numine. Dadado cake laiduna yumda halapagi lambida gari accident thokduna adumo laikhidre. Dada laikhidraba matung sahi bharapa matam akhoi yumgi imado masa yamna kana ngamdra habadagi ai yumda satluge haina iche ima baba hoida haiduna isha gaiga punna laame. Aina laibase ipam lamdam seravdane. Tha amamu phare aina ipamda lairapase. Imaso ahan matam warapana akhoibu thadokuna sakre. Masigi matung kukina maitede irang horake. Akhoisa tomham sapam amata khangamde. Noma nomagi irangso sum kansilake. Misi minaso toina thopagi pauso adumaktai. Aina phone tawduna irangi maramda hangma matamda irangsa yamna kallerame. Hayingde moiso yum thadoga chatlane harake. Aina kaidano isida amda phone pailo haiduna pahalake. Isina paraga inao akhoi yumda oina ima baba se puraga chatlage. Hojikti phibam yamna chadre. Nungtigi khungak pasinga khothoknari. Nongmaibom makhontana nille. Angangsingse loina pakhatle. Matang asida dadaduga laijaramadi phadawni haramki. Isina amo noi adudasu irang kalena pautai. Inao chaksina angangsingduga layuko. Aina hoi pharese ise hayingdo pawphonase chaksina layuko. Isesu ai angangse kharangan tumhankige haidina phone do thamnare. Adubu ahingsida khutkana thonarakpadagi police-singna silent kya khongduna khara sapagadaba maphamda thaidoknaba kana honari. Aso apang kyasu yauduna ambulance kyasu laame. Ambulance makhontana puninninki. Kukisingna maitesinggi yummai thabagi maingan maraktuda khungi miyamsingna lauraga semba bom pokhabagi makhon nomai makhontanaso puninninki. Aisho agi pikliba isasibu ithada chena khomduna mayam chemba maraksida kanna yawri. Akhoisa police-singna mating pangbiduna moigi garida akhoi khungi nupi anga ayamba yum thadotuna langmaidongda leiriba relief campda thimbirakhi. Nupasing ayambadi yum sangduna aduma lehori. Akhoigi babaga agi inawpagaso akhoigi yumda sangawri. Aigi baba inawpana chengro habadagi aise chelakhibani. Adubu moigi khambada yamna pakhatki. Aina phone tawduna wari sanaba matamda inawpana aingonda ise kasi thodokpadi thoktrena hai. Ahenba forcing changsilakduna irangdo laksinaba honari na harakhi. Asumna numisima hokre. Nongalaba matung baba inawpa akhoisu akhona lerba mafamsida mayamga loinana punna lakminarame. Hojikti akhoigi yumsingsu changbusu phanglaroi. Phatedago kukinoise. Aina thamoida khanki akhoigisu ibung ipa kya amasu leiri. Noibu soidana maithiba pirakhiniko. Aina khasikduna punamase khangki. Matam kharasu hokre. Akhoi mafamsida mi chamagi mathakta lei. Irang kalingai matamdadi sarkana akhoigi mating kya amasu pangbirame. Hojikti pangle habadda mangairi mamingtani. Lekagi misina lekai cheng hawai hensang napi khaiduna relief campda leiriba mayamsigi or apayang sibiri. Akhoisu sena lambi oiduna nupi anga nupa khaktana isana sajaba duk kendan sarap sapon kaunagi phaksing saduna lekai amadi lambi sorokta thokduna yonba horakhi. Akhona yonjariba pose lambida lakpa misingduna nungsina leibibasu yawe. Adubu ayamanadi thairaga chakhibasu yaudaba nate. Matamda akhoi yamna ikakhi. Moidawna iningtamna yumda leijaramadi asumna akhoisu lambi sorokta thokduna mayamdagi mating niramoiko haina pakhanda pukningda tumina kapsakhi. Atopa lamsingdagi mating pangbasu kya ama laame.
mayamna thamoisingna mathing phangba lakpado uba matamda akhoi yamna haraujaki adubu thangnaba mikupta mitagi pi lepa leitana sintarakhi leiba leitaba saba zadaba yumdagi henba kaisu leiteko haina aduma kapsai relief camp da leriba misingsa yamna phibam saramde angangsing amadi ahalaman anaba kya ama mirombi nupi kya amsi yauri aduga atoppada leriba relief camp singdaso akhoina leriba leleba smaina leramgani ko lelamgani khamna mikupta itomdagi mitagi pi phau lepa leitana sintarakhi nomadi akhoina leriba relief camp sa masida lebaki pham paiba asoba khara lakhi akhoige orapa kya amasu yengsimbirame akhoida moina fazaba wahi kya thazaba kya amasu bibiramkhi nomadi paumi khara laktuna interview lorome maduda aini yamna thamosokna asumna haramkhi lebaki mapi mapa oriba moina sumai toradi yeknabgi maphamdadi kari oini praja mayamna afaba mihuni haina khanna mayamgi damakta asumba tawrakani khaluba punamakto tayonade nakhoi khudima mikap thoklo nasanasu nasena sankya hala phau izat kya temsinara phau nakhoi aduma tumina yenglaga leiradra yung kya mai thadna mahangkhre uhai amata haidana leibasibo asukoiba matamse irangse lusimba sungamdaba akhoi maitena lingje asuk yamna manadribase karigino hoji irangsida siriba miyoi khuding larba singkhongjiya da leiba nomagi suzaraga saba mi ngaktani ina kara khunba imungi mi amata si haba takhrabra khudimak lingsemana biro soina atumu tabirano isagi damak tongi mirongi damak khuna asigi damakta akhoida khulai pibiro imhalaiba gi damakta akhoina lanthina jage haiduna aina kapaga phongdoki adubo asukuiba chahi ama hela phau ngasi phau santi phangdre lengak nade yasinaba kana hotna re hai adubo mpham kya hatati kukisina bom nomai kaptuna landarak podi leptre makhoina kapning matamda aduma kaptuna lere matang asida wari ase mehamda tahanjablo jere hainingba wahaidi kyane adubo phungtu podi ngamdre ai wari ibaso kya haite wari asibo ijaba matamda soikibalan kibe yorbaso mayamna ngakpiyo arobada mayapuna po ikokno no khurumjari